Koutruk amadi harautel gi chingthakta Kuki terrorist singi bunker kaya sajanduna leire security force kaya leirabasu Kuki singna Koutruk mani singyang mathakta area domination tawduna leire haidi hiram asingi matangda maikaya dungi miyamna phongdoropogi matungina mafam asida masing yamlaba Kuki terrorist singna hana mapung phana sem sadun leiraba bunker singi mathakta anaw anawba bunker kaya sajanduna leiba thengnare pawaduna makha tana hai ngarang numit jungba matung pung ohum khara helakpa dwaida Kuki singna Koutruk amadi senjam chirangi nongthakta drone sing koipai paiduna laiki haidi Kuki terrorist singna chatharagliba lalong adu chingnarakpadagi maitai khullomdagi su drone thagatuna yenglubada gari kaya pareng harautel mathak lambi amadi Koutrukta Kuki khulai paiba singsangilakiba uba phangki haina paw asina makha tari Turel da Kuki masa Jacob Kobama Iraq nabadagi faogatlaktre haidi relic camp da leiriba mahairosing school chathok chasen tawbada thengnariba awaba koknaba Indian Army na bus service hodokre sahi ama makhai helaglaba Manipur da tholiba kangluki Iraq asina maram oiraga Lanjalaktuna Imphal East District ki Lamsang block ki manung chana leiba Kanto Sabal da hangba relief camp ta leiriba mahairosingna school chathok chasen tawbada khudongcha daba kaya thengnariba si koknaba chatleba thasagi tangkun ga manga da Indian Army na mahiroi nifu manga tungba yaba bus school bus service ama hodokre hairiba bus service asina mama mapa singna macha sing school thindok thinjin tawbada khudongcha daba kaya mayognariba se khara makhaidi koglagani bus service asi Kanto Sabal dagi Kendra Vidyalaya KB Imphal phawa service tawgani haina pawas Makhatari Arunachal gi school amada angang kunga mathoi sexual assault tawgibagi tama nupa ama sibagi serak pikre kumhai yengduna leiba pamba lenga kumhai yengbiro CM Banglo mamangda mahang masa sijaragani haina transgender activist Malem Thongam na phongdokre pet KCP group mangaga lenga ka pistop ki dama process haude Law na thinkraba lalawlo KCP gi tongan group mangaga Manipur lenga ka pistop tawnabagi process ngasidagi haure haina press ta phangba paw amana haide paw sina makha taribadi Manipur da hojik tholiba kanglobani gi irang asina Manipur thugaina ba honaragliba sigidaba Manipur kannabagi damak tongan ba KCP gi group mangaga ngasidagi lenga ka peace process ki thaurang ase paikhat pa hokibani haide makha ta na su lehaudiba KCP gi lok khara amasu yawraba yai haina thajanade ngasi peace talk ki damak process hokraba KCP gi group manga adudi KCP paikhomba KCP khoirangba KCP poirei maitai KCP lamyanba khuman amadi KCP taibangan ba group ni haide